CMG Secretary N. Geoffrey na sign to butaw na man bahay batay tarik tratuk ta thokpa order mada ki militancy chamapan mu kuntra gi block semaga changkhre haiba na chimba hai bising se well trained oiba adumba puni haina haiba gi ama social media amasung manipur gi channel kharada oi haiba thengnajare media sing da sudum khar phongnare chief minister na ekhoi gi sigi matang da government da SOS haidi magi sensitive information sing pi dana au kharabra haiba gi wang bhaw newspaper Impal Free Press na sing da hangi da haiba si atopa sigi matang da pau pi khiba television channel amana haiba pau su chumandre haina muk singdok khiba lei haidan su koi tazare koi usare lei bo fa pham di mi September gi tarik amadagi hawraga kokthukta akhoi gi zone dagi thada ba bom na singba dagi sokba tim chama sahi nauribi mauna ha ma sikhiba adugi matungda amok moyang da hanagi Manipur gi elected chief minister han bo bi giba Sri Koireng gi mayum makta long range missile okhai badagi akera bai ko ba sahi umraga ni thoi humdoi suraba mi masulai kidre adugi matungda sinam kom da karida makhal kaya gi ulai pai basine attack to badagi September tha manung sida langnari ngai maraga sida sigumba letter ma thulakpada sarkar dagi tholakpani na matam chana tarik tra truk ta thokpa sign to letter si magi Director General Police Piri OP issue Chief Secretary Advisor Secretary Advisor aduga Commissioner Home the P Ministry punamak se thajani ngai oiba social media da thengna ba da thajani ngai oiba hebitai ayeng musingna masina maram oidana tarik 13 si Manipur gi kasin koya da fringe da leiba taina da leiba singa taina da leiba lam poina thokna leiba mafam sida charang na ba praja mayam amung hana bunker sagana kwa khutpu semdana kano se live in the property kanna bohna bogi inot mala marak sida sigi hawrak pamoiba order sigi hawrak pam the chief minister office aduga Sri N. Geoffrey masama aduga police ki DG ki office te wari so clarification ma thu matam da hey sumaina thokna ma thokpasi sajana bani masigi mathakta thigali haibani simple commission of inquiry to bigara departmental inquiry to bigara natraga thangi sengna masi kadigum source ma pamdege Sri Geoffrey na on the advice of the Honorable Chief Minister magi provel aur tharu rabra haibani simma yamna simninga security lapses sama leibu tawna leibu se nungai tabdegi Congress party na public interest ta wang sing je thamjabne permasi tawai da ba haibatai tawai da ba government na yamna matam chana tigatana haujiki nungthim gi matam numidang wairam yorkador matam masida sarkar gi machindagi praja da sengdok mamadi mathau tarambani adana machi matam chana sengdok ki da sarkar na tabuk pahit ki da masigi source asi agana bhona da ba nachimba karimba masi force to ba sajana ba order mo oram taradi social media hojikti cyber crime gi so yamna active oirabni na masaina dum phaba yare habitai on the Facebook posting kaya da kodok ka pha basi mayam adum khangbi dum hoina loina ura badali haijariba adana sarkar na thengna masing matang da clarification to the ba amu section dana lei basi koi ngangba amusung made condemn to phongdok se sina koi first part ni ani subada ngarang Union Home Minister Sri Amit Shah na Modi 3 gi sahi chama suba numit ki mari leina 100 days ki suba numit da Manipur gi issue si media da brief to bada nahan anju gi function bada chief minister na hai ge ba akhoi gi kano gi si warasi Kuki singi mathakta tawbanate basi illegal immigrants amasong drug ki mayo tinahana thambigi ngarangi
Sri Amit Shah ki statement so yamna manarap oina dum chali drug ki wadudi yaude aduga root cause punamaki horapam oiba illegal immigration si check tawna ba hoje pauda mamagi matumda tawamba kilometer tara amag handaki kunnamak hapuga kuncha gi stretch aman loye aduga another lemhori 1500 or maybe 1600 high time adugi area dus punna khana bo honari haiba ma hai adum encouraging oi aduga kano si crisis ase lotion bo hona bada hanadi sarkar anu wasap ganda di koi cha magi ni manung da manipur ge crisis lotion gani na indication pi ke ni promise ma ti taw ge koi lotion gani no mai ge adu chama subum tanda me am na khorang ngai na ba matam sida amuk ino no na road map semba hore aduga maitai amasung koki gi leader singa wai sanare haibi dialogue chathare sida ekhona si matang da ni congress party na thamjari bese manipur gi huji oil ba crisis da dialogue se furup ani gi leadership karam bano and stakeholder haibi dai peace lagna bo hona bada group magi nakanda group si masing yam re koi tampaki da le riba group si masing yami group amata hekta wari sanaraga yaroi group puna magna yana ba body ma le kan da wari sanaba yaga da ni madu yaudana tawse dialogue chathare hai bisi apaina thaja da bai dai ground bu da bai dai manipur da bharat sarkar ga dialogue hore hai bagi ground da kari mami ta bagi hai bisi koi ta de na lojai adumaina atop group ki da su adum phawang ni kan the dialogue chathabagi mami laite group ani stakeholder identify tawde transparent oide home minister ka sanari ba bharat sarkar ka sanari ba dialogue tongnori bi singse karam bano body no hai bisi am clear cut transparency ma pibam three in a congress party na demand tawri maramdi ata trok hanjala ba iranga sida kana na kari tawri ge loina khangar ba stakeholder hai bidi ida khud thabda kari da yauri ba masa defend tawna mo honna ba punama separate state kana na tali karamba elected members in the kari hai gi kana na kari tawri state sina kada ko sondari punama mayam se khoi khange aduna koi transparency lehendinge hena koi wari sawa dialogue sawa sing se parameter na karam gamna dana se amisa na pongna phangi da haibada di koi kano si am chingungai oi ba haibata twist to bo hai ka su haida banate koi magi hindi version su dum yeng jare na transparent oina dil to honingi hena congress party na dialogue to pa kan hai demand to jari ohum suba point da chief minister gi kano amada Infal Free Press da nahan gi amjogi no video da koi highway ke ni foreign hand yawi haibse ene bi gi kedarama phabsina ta e na hai kedar sin phabsina ta e haibdi ma enko ma gi interrogation to budi kari de gi phangbo oirong gani masi premature oyana koina phanja ba hai information dudi maru oi aduga koina na hai hening budi hoji phawda police na phagalaba tola lising kya ge manungda 30% se manipur gi india gi security force amasung manipur gi police na aduga atai kanor gi security forces in season number kulai de 30% hai na moina update to ba ano no makhal gi ak series ga no makhal gi kulai season nei hai bese statement mathoe manipur gi oina khabar kagos kya da ngasi du ubiri du ne hena matik saba praman di sigi material fact ikoina gray market hai tai black market da phangi ba china amasung kano ge bangladesh ki mar aswai da am market am le riba aduga akoi gi hana golden triangle le ba jaga lasio da le riba mayam na report mayam da hujikti loina phanga bani da hainari ba mayam sidigi phangye ha khulai sisu moru oina dum loina hida phare hai batai adu phare ba singse masida refer to honi bai batai adu home minister na hai ba ka da foreign henama manipur involved to we manipur crisis ta hai se maru oi budi manipur state na hai ba gi mohota honorable cm na hai ba mohota Sri Amit Shah ge ngarang ge press conference ta chisu item mo oibum thopani haina koina khanjabane maramdi home minister de thok ragadi wait si wat pasi state government na matam jana pau bihong dabdagi item si thabra natraga india government na
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯇꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯂꯣꯖꯤꯁꯇꯤꯛꯇ ꯍꯥꯏꯕ ꯇꯥꯏ ꯂꯩꯔꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯑꯁꯤ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯈꯔ ꯊꯣꯛꯄꯗꯧꯅ ꯇꯧꯔꯛꯄꯁꯤꯗ ꯃꯗꯨ ꯍꯥꯏꯅꯤꯡꯗꯗꯅ ꯇꯧꯕ꯭ꯔꯥ ꯄꯟꯈꯤꯗꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯁꯣꯜꯕ ꯇꯧꯕꯗ ꯉꯁꯥꯏ ꯗꯥꯏꯂꯣग ꯆꯠꯊꯕ ꯀꯥꯟꯗ ꯃꯁꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯃꯌꯥꯝꯁꯦ ꯁꯦꯡꯅ ꯅꯩꯅꯔꯒ ꯆꯠꯊꯍꯧꯗ꯭ꯔꯗꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯃꯣꯏꯅ ꯑꯩꯈꯣꯏꯅ ꯋꯥꯖꯕꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯨꯡꯅꯥꯡꯕꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅꯦꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯇꯦꯟꯇꯛ ꯇꯧꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯍꯥꯏꯅ ꯊꯝꯖꯒꯦ